ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯉꯥꯌꯣꯛꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯀꯥꯡꯕꯨꯗꯨ ꯏꯝꯐꯥꯜꯗꯒꯤ ꯍꯜꯂꯛꯂꯒ ꯂꯝꯄꯥꯛꯇ ꯄꯨꯜꯂꯝꯃꯤ꯫ ꯊꯧꯕ: ꯏꯇꯥꯎ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯔꯁꯦ, ꯂꯥꯛꯑꯣꯁꯦ ꯐꯝꯊꯔꯛꯑꯣ꯫ ꯇꯣꯝꯕ: ꯍꯣꯏꯁꯦ, ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯔꯁꯤꯁꯦ ꯏꯇꯥꯎ꯫ ꯆꯟꯗ꯭ꯔꯣ, ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯟꯗ꯭ꯔꯣ: ꯑꯁ ꯂꯥꯛꯑꯦꯍꯦ, ꯅꯣꯏ ꯁꯨꯕ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯄꯥꯏꯔꯛꯄꯗꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯏꯔꯣꯏꯀꯣ ꯏꯇꯥꯎ, ꯅꯣꯏ ꯑꯣꯏꯅ ꯄꯥꯏꯔꯣ, ꯑꯩ ꯉꯥꯏꯕꯤꯒꯦꯕ꯫ ꯊꯧꯕ: ꯏꯇꯥꯎꯁꯤꯗꯤꯕ ꯄꯦꯛ ꯑꯃ ꯑꯅꯤꯈꯛ ꯄꯥꯏꯔꯛꯄꯗꯨꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ, ꯅꯨꯄꯥ ꯅꯠꯇꯗꯧꯅ꯫ ꯇꯣꯝꯕ: ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯄꯦꯛ ꯑꯃ ꯑꯅꯤꯈꯛ ꯊꯛꯄꯗꯨꯗꯤ ꯉꯥꯎꯗ꯭ꯔꯤꯀꯣ, ꯑꯩꯈꯣꯏꯗꯤ ꯊꯛꯈꯤꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯁꯨ ꯈꯔ ꯄꯥꯏꯌꯨꯁꯦ, ꯍꯥꯏꯔꯛꯀꯦꯀꯣ꯫ ꯆꯟꯗ꯭ꯔꯣ: ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯁꯨ ꯊꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯑꯩꯁꯨ ꯊꯛꯈꯤꯗꯣꯏꯅꯤ, ꯌꯥꯝ ꯊꯛꯑꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯊꯛꯊꯗꯣꯏꯅꯤ, ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ, ꯍꯩꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ: ꯑꯩꯒꯤ ꯁꯤꯠꯂꯔꯣꯏ ꯈꯜꯂꯝꯕ ꯉꯥꯌꯣꯛꯁꯪꯗꯨ ꯍꯌꯦꯡ ꯏꯝꯐꯥꯜ ꯃꯆꯥ ꯑꯄꯪꯕꯗꯨꯅ ꯂꯩꯈ꯭ꯔꯅꯤ꯫ ꯅꯝꯗꯅ ꯄꯤꯁꯜꯂꯗꯝꯅꯤ ꯍꯦꯛꯇ, ꯅꯠꯇ꯭ꯔ ꯏꯇꯥꯎ? ꯇꯣꯝꯕ: ꯍꯣꯏꯅꯦ ꯏꯇꯥꯎ, ꯃꯗꯨ ꯅꯨꯄꯥꯗꯨ ꯈꯔ ꯄꯪꯕ ꯃꯥꯜꯂꯤ, ꯅꯝꯗꯅ ꯍꯦꯛꯇ ꯄꯤꯁꯤꯜꯁꯤ ꯃꯉꯣꯟꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯑꯕꯦꯊꯣꯏ: ꯇꯥꯃꯣ, ꯆꯥꯁꯤ ꯂꯩꯔꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯁꯪꯒꯣꯝ ꯊꯛꯂꯨ ꯂꯥꯛꯑꯣ, ꯅꯪ ꯑꯃꯅꯦ ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯩꯇꯦꯀꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯥꯖ: ꯂꯥꯛꯑꯦ ꯏꯃꯥ, ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯪꯒꯣꯝ ꯍꯥꯏꯕꯨ ꯏꯃꯥ? ꯃꯥꯂꯪꯕ: ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯥꯖ: ꯍꯣꯏ ꯕꯕꯥ꯫ ꯑꯕꯦꯊꯣꯏ: ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯥꯃꯣ, ꯉꯔꯥꯡ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯆꯠꯄꯤꯗꯣꯏꯔꯥ? ꯃꯥꯂꯪꯕ: ꯑꯩ ꯍꯥꯟꯅ ꯂꯝꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯒꯦ, ꯅꯪꯁꯨ ꯆꯠꯁꯦ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯄꯩꯁꯥ ꯊꯤꯅꯔꯝꯗꯥꯏꯗ ꯅꯪꯁꯨ ꯆꯠꯂꯁꯦꯀꯣ꯫ ꯑꯕꯦꯊꯣꯏ: ꯍꯣꯏ ꯇꯥꯃꯣ, ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏ, ꯍꯌꯦꯡ ꯄꯩꯁꯥ ꯊꯤꯅꯔꯝꯗꯥꯏꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ꯫ ꯑꯗꯣ ꯇꯥꯃꯣ, ꯃꯤꯉꯣꯟꯗ ꯐꯖꯅ ꯍꯪꯉꯨꯀꯣ, ꯑꯩꯗꯤ ꯀꯤꯖꯈ꯭ꯔꯦꯀꯣ꯫ ꯃꯥꯂꯪꯕ: ꯑꯕꯦꯊꯣꯏ, ꯅꯪ ꯁꯤꯗꯤꯕ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏꯀꯣ, ꯅꯪꯅ ꯄꯪꯈꯟꯗ ꯍꯦꯛ ꯈꯟꯖꯤꯜꯂꯦꯗꯅ꯫ ꯑꯕꯦꯊꯣꯏ: ꯈꯟꯖꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯍꯌꯦꯡ ꯗꯁꯥ ꯇꯥꯕꯗꯣ ꯄꯥꯝꯖꯗꯕꯒꯤꯅꯤ ꯍꯥꯏꯖꯕꯁꯦ꯫ ꯃꯥꯂꯪꯕ: ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯅꯪ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯉꯥꯡꯒ ꯀꯣ꯫ ꯑꯕꯦꯊꯣꯏ: ꯍꯣꯏ ꯇꯥꯃꯣ, ꯂꯩꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯪꯕ ꯆꯠꯈꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯉꯥꯟꯕꯒꯤ ꯃꯪꯂꯥꯟꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯟꯕꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯅ ꯊꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯉꯥꯟꯕ: ꯏꯇꯥꯎ, ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯨꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯗꯨꯗ ꯀꯞꯂꯤꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨꯅ ꯀꯞꯄ ꯂꯦꯞꯂꯒ: ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯕꯤꯗ꯭ꯔꯕꯣ ꯗꯥ ꯉꯥꯟꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯕ ꯉꯛꯅ: ꯊꯥꯕꯜꯂꯩ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯅꯪꯕꯨ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯊꯥꯕꯜꯂꯩ, ꯍꯥꯏꯌꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯊꯥꯕꯜꯂꯩ: ꯗꯥ ꯉꯥꯟꯕ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯋꯥꯏꯅꯤ, ꯑꯩꯕꯨ ꯃꯈꯣꯏ ꯃꯤ ꯈꯔꯅ ꯍꯥꯠꯂꯒ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯅꯦ, ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯗꯗꯥ꯫ ꯉꯥꯟꯕ ꯉꯛꯅ: ꯅꯪꯕꯨ ꯑꯁꯤꯕ ꯊꯋꯥꯏꯅꯦꯕ? ꯍꯥꯏꯌꯨ, ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯍꯥꯏꯔꯛꯑꯣ ꯊꯥꯕꯜꯂꯩ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤ, ꯍꯥꯏꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯡꯗꯨ ꯌꯨꯝꯗꯨꯗ ꯊꯥꯡꯖꯜꯂꯛꯄꯗ ꯊꯥꯕꯜꯂꯩ ꯄꯥꯈꯠꯅ: ꯗꯥ ꯉꯥꯟꯕ, ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯖꯟꯕꯤꯔꯛꯀꯅꯣ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯣ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯣ꯫ ꯑꯁꯤ ꯍꯥꯏꯅ ꯏꯜꯂꯝꯃꯤ꯫ ꯉꯥꯟꯕ ꯇꯨꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯕꯜꯂꯩ ꯍꯥꯏꯅ ꯀꯧꯕꯗ ꯇꯥꯏꯕꯪꯗꯁꯨ ꯀꯧꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯉꯥꯟꯕ ꯊꯥꯕꯜꯂꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯤ: ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯪꯅꯤꯗꯅ, ꯃꯪꯅꯤꯅꯦ꯫ ꯑꯣ ꯊꯥꯕꯜꯂꯩ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯁꯤꯔꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯁꯅꯥꯍꯟ ꯄꯥꯈꯠꯅ: ꯏꯕꯨꯡꯉꯣ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥ? ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯍꯣ, ꯅꯪ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯝꯅꯅꯤ,
ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯍꯧꯒꯠꯂꯣꯀꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤ ꯏꯄꯥ ꯆꯥꯛꯁꯪꯗ ꯅꯪꯕꯨ ꯉꯥꯏꯔꯝꯃꯒꯦꯀꯣ ꯉꯥꯟꯕ ꯍꯣꯏ ꯕꯕꯥ ꯑꯩ ꯂꯥꯛꯆꯔꯒꯦ ꯁꯣꯝꯗꯅ ꯃꯥꯂꯪꯕꯅ ꯇꯒꯦꯛꯇ ꯆꯟꯗ꯭ꯔꯣ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯂꯪꯕ ꯃꯤꯕꯨ ꯀꯅꯥꯝ ꯂꯩꯇ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯩꯕꯤꯕ꯭ꯔꯣ ꯃꯅꯨꯡꯗꯒꯤ ꯆꯟꯗ꯭ꯔꯣꯅ ꯂꯥꯎꯔꯛꯂꯝꯃꯤ ꯆꯟꯗ꯭ꯔꯣ ꯂꯩꯌꯦ ꯀꯅꯥꯅꯣ ꯍꯩꯃꯥ ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯕꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯅꯤ ꯃꯥꯂꯪꯕ ꯑꯩꯁꯨ ꯂꯝꯗꯣ ꯌꯦꯡꯂꯨꯔꯒꯦꯅ ꯂꯥꯛꯆꯔꯤꯅꯤ ꯑꯗꯣ ꯏꯇꯥꯎ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯃꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯇꯧꯕꯅꯤꯗ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯤ ꯀꯩꯗꯧꯔꯒꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯍꯦꯂꯣ ꯇꯣꯝꯕ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯏꯇꯥꯎ ꯃꯥꯂꯪꯕꯗꯤ ꯉꯁꯥꯏꯅ ꯂꯥꯛꯑꯦ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯣ ꯂꯥꯛꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯂꯝꯕꯤꯗ ꯍꯣꯏ ꯊꯝꯃꯦꯀꯣ ꯏꯇꯥꯎ ꯃꯥꯂꯪꯕ ꯂꯥꯛꯑꯣ ꯂꯝꯕꯤꯗ ꯃꯣꯏꯒ ꯊꯦꯡꯅꯔꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯤ ꯍꯦꯛꯇ ꯃꯣꯏꯒ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗ ꯉꯥꯌꯣꯛꯁꯪꯗꯨ ꯌꯧꯔꯝꯗꯥꯏꯗ ꯆꯟꯗ꯭ꯔꯣ ꯇꯨ ꯑꯥꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯅꯦ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯈꯠꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕꯕꯨ ꯍꯥꯟꯅ ꯆꯈꯠꯍꯜꯂꯛꯑꯒ ꯃꯣꯏ ꯑꯍꯨꯝꯅ ꯇꯣꯝꯕ ꯅꯣꯏꯒꯤ ꯖꯟꯇ꯭ꯔꯁꯤꯡꯗꯣ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯟꯗ꯭ꯔꯣ ꯌꯥꯎꯏ ꯁꯤ ꯌꯥꯎꯔꯕꯅꯤꯅ ꯀꯔꯤꯝ ꯇꯧꯔꯛꯄ ꯉꯝꯂꯣꯏ ꯊꯋꯥꯏꯗꯨꯅꯀꯣ ꯇꯣꯝꯕ ꯍꯦꯛ ꯑꯃꯁꯦ ꯇꯥꯈꯤꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯥꯛꯑꯦ ꯏꯇꯥꯎ ꯃꯥꯂꯪꯕ ꯇꯨ ꯁꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯁꯤꯗꯒꯤ ꯑꯥꯒꯤ ꯆꯣꯔꯐꯣꯟ 3 ꯍꯧꯔꯤꯁꯦ ꯁꯤ ꯐꯥꯎꯕꯅꯤ ꯑꯩꯒꯤ ꯂꯝꯁꯦ ꯁꯪꯁꯤꯁꯨ ꯌꯥꯎꯔꯒ ꯄꯨꯈ꯭ꯔꯤꯁꯤꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯅ ꯌꯣꯟꯗꯣꯏꯁꯦ ꯃꯥꯂꯪꯕ ꯑꯣ ꯆꯥꯎꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯏꯇꯥꯎꯒꯤ ꯂꯝꯁꯦ ꯑꯗꯣ ꯁꯦꯜ ꯅꯨꯡꯁꯤꯕꯣ ꯀꯌꯥꯝ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯍꯦꯛꯇ ꯂꯧꯖꯔꯗꯣꯏꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯂꯩꯕꯤꯔꯣ ꯑꯩ ꯃꯤ ꯊꯤꯗꯣꯛ ꯊꯤꯖꯤꯟꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯏꯇꯥꯎ ꯑꯗꯣ ꯁꯦꯜꯗꯤ ꯈꯕꯔꯗ ꯍꯥꯏꯖꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ ꯁꯦꯜꯗꯣ ꯍꯪꯆꯤꯠꯁꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯄꯨꯟꯅ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯗꯕꯅꯤ ꯃꯐꯝꯁꯦ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯌꯥꯏꯌꯦ ꯍꯪꯆꯤꯠꯇꯣ ꯂꯦꯞꯄꯤꯔꯣꯀꯣ ꯑꯗꯨꯗꯤ ꯃꯥꯂꯪꯕ ꯍꯪꯆꯤꯠꯇꯣ ꯁꯣꯏꯗꯅ ꯂꯥꯛꯑꯒ ꯄꯤꯖꯔꯒꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯌꯧꯕꯤꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯃꯥꯂꯪꯕ ꯂꯩꯍꯧꯔꯣ ꯏꯇꯥꯎ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯣꯝꯕ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧꯔꯦ ꯃꯥꯂꯪꯕ ꯆꯠꯈ꯭ꯔꯒ ꯏꯇꯥꯎ ꯅꯪ ꯗꯥꯎꯗꯤ ꯌꯥꯏꯀꯣ ꯅꯪꯒꯤ ꯉꯥꯌꯣꯛꯁꯪꯁꯦ ꯃꯤꯅ ꯂꯧꯈꯤꯗꯣꯔꯦꯅꯦ ꯅꯝꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯗꯅꯤ ꯆꯥꯎꯕ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯁꯦ ꯁꯦ ꯍꯧꯒꯠꯁꯤꯁꯦ ꯊꯔꯣ ꯌꯥꯔꯦ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ ꯇꯞꯅ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯁꯨ ꯆꯥꯊꯣꯛꯑꯣ ꯆꯥꯛꯇꯣ ꯆꯥꯎꯕ ꯑꯩꯁꯨ ꯆꯥꯔꯗꯕꯅꯤ ꯅꯪ ꯆꯥꯛ ꯇꯣꯛꯂꯒ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯊꯛꯎꯀꯣ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯂꯨꯈꯤꯒꯦ ꯊꯔꯣ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯆꯥꯔꯒꯦ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯃꯥꯂꯪꯕ ꯑꯕꯦꯊꯣꯏ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣꯍꯦ ꯇꯥꯔꯕꯣ ꯅꯪꯕꯣ ꯑꯕꯦꯊꯣꯏ ꯍꯥꯊꯨ ꯊꯣꯛꯂꯛꯂꯒ ꯇꯥꯔꯦ ꯇꯥꯃꯣ ꯍꯜꯂꯛꯄꯤꯔꯦꯗꯅ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯒꯦ ꯃꯥꯂꯪꯕ ꯑꯩ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯐꯝꯗꯣ ꯐꯖꯅ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯄꯨꯈ꯭ꯔꯤ 3ꯅꯤ ꯂꯩꯔꯤꯗꯣ ꯍꯩ ꯂꯩ ꯂꯣꯏ ꯁꯨꯔꯦ ꯊꯥꯔꯤꯗꯣ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯂꯧꯍꯧꯔꯁꯤꯀꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣꯅ ꯌꯥꯝ ꯄꯥꯝꯂꯨꯔꯕꯅꯤꯅ ꯂꯧꯔꯁꯤ ꯁꯣꯏꯗꯅ ꯑꯗꯣ ꯇꯥꯃꯣ ꯍꯌꯦꯡ ꯂꯧꯔꯕ ꯃꯇꯨꯡ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯆꯪꯁꯤꯀꯣ ꯃꯐꯝꯗꯨꯗ ꯃꯥꯂꯪꯕ ꯍꯣꯏ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝꯂꯒ ꯆꯪꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯇꯧꯔꯁꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯑꯕꯦꯊꯣꯏ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯇꯥꯃꯣ ꯑꯉꯥꯡ ꯄꯤꯖꯈ꯭ꯔꯦ ꯊꯤꯗꯣꯔꯛꯑꯣꯔꯥ ꯃꯥꯂꯪꯕ ꯊꯤꯗꯣꯛꯑꯣ ꯑꯗꯣ ꯍꯪꯆꯤꯠꯇꯣ ꯉꯟꯅ ꯆꯠꯂꯒ ꯁꯦꯜ ꯄꯤꯔꯨꯗꯣꯏꯅꯤꯀோ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯆꯠꯁꯦ ꯉꯟꯅ ꯍꯪꯆꯤꯠꯇꯣ ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯃꯥꯂꯪꯕ ꯂꯥꯛꯑꯣ ꯆꯥꯊꯣꯛꯂꯁꯤ ꯅꯣꯡꯉꯥꯜꯂꯦ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯁꯅꯥꯍꯟ ꯃꯃꯥ ꯅꯪꯕꯨ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯡꯉꯥꯜꯂꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯂꯇꯥ ꯂꯣꯏꯔꯦ ꯄꯨꯔꯛꯑꯒꯦ ꯃꯈꯣꯏ ꯕꯕꯥ
ꯁꯦ ꯁꯤ ꯂꯩꯔꯦ ꯁꯦ ꯆꯥꯁꯦ ꯁꯅꯥꯍꯟ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯆꯥꯗꯣ ꯊꯛꯅꯤꯡꯂꯕꯅꯤ ꯑꯩ ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ ꯂꯇꯥ ꯍꯧꯒꯠꯈ꯭ꯔꯦ ꯑꯩ ꯆꯥꯒ ꯄꯤꯊꯛꯑꯝꯃꯕꯅꯤ ꯁꯅꯥꯍꯟ ꯐꯔꯦ ꯃꯆꯦꯗꯨ ꯉꯥꯏꯍꯥꯛꯇ ꯀꯧꯁꯤꯔ ꯌꯨꯝꯁꯤꯗ ꯅꯆꯥꯅꯨꯄꯥꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯇꯥꯟꯅꯁꯦꯕ ꯂꯇꯥ ꯍꯣꯏ ꯀꯧꯕꯤꯔꯁꯦ ꯃꯆꯦꯗꯨ ꯐꯣꯟ ꯇꯧꯈ꯭ꯔꯒꯦꯀꯣ ꯏꯃꯣꯏ ꯕꯕꯥ ꯁꯅꯥꯍꯟ ꯍꯣꯏ ꯇꯧꯈ꯭ꯔꯣ ꯐꯣꯟꯗꯣ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ ꯑꯕꯦꯊꯣꯏ ꯇꯥꯃꯣ ꯑꯩꯒ ꯏꯆꯥꯊꯣꯏꯕꯤꯒ ꯏꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯆꯠꯂꯨꯒꯦ ꯌꯥꯒꯗ꯭ꯔꯥ ꯃꯥꯂꯪꯕ ꯍꯣꯏ ꯆꯠꯂꯨꯔꯣ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯕꯦꯡꯛꯇ ꯆꯠꯂꯨꯗꯣꯏꯅꯤ ꯐꯔꯦ ꯊꯣꯡꯒꯁꯦ ꯁꯣ ꯂꯣꯜꯂꯝꯃꯒ ꯆꯠꯂꯒꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯃꯣ ꯃꯥꯂꯪꯕ ꯆꯠꯂꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯥꯏꯗꯅꯤ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯇꯦꯡꯊꯥꯔꯝꯃꯤ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯂꯒ ꯏꯃꯥ ꯕꯕꯥ ꯅꯈꯣꯏꯕꯨ ꯀꯝꯗꯧꯅ ꯂꯩꯔꯤꯕꯒꯦ ꯅꯆꯥꯗꯤ ꯌꯥꯝ ꯋꯥꯔꯦꯕ ꯃꯐꯝꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯐꯠꯇ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦꯀꯣ ꯍꯦ ꯇꯥꯏꯕ ꯃꯄꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯍꯟꯕꯤꯌꯣ ꯑꯩꯕꯨ ꯃꯈꯣꯏ ꯃꯤꯐꯠꯇꯁꯤꯡꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯍꯟꯕꯤꯌꯨꯕ ꯁꯣꯝꯗꯅ ꯉꯥꯌꯣꯛꯁꯪꯗꯨꯒꯤ ꯁꯦꯜ ꯊꯤꯅꯒꯗꯕ ꯅꯨꯃꯤꯠꯇꯅꯤ ꯃꯥꯂꯪꯕ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯂꯅꯤꯅꯦ ꯅꯣꯏꯕꯣ ꯂꯣꯏꯁꯤꯜꯂꯣ ꯑꯕꯦꯊꯣꯏ ꯂꯣꯏꯔꯦ ꯇꯥꯃꯣ ꯏꯆꯥꯊꯣꯏꯕꯤꯁꯦ ꯅꯪ ꯁꯤ ꯄꯨꯊꯣꯛꯂꯝꯃꯣ ꯃꯃꯥ ꯊꯣꯛꯂꯛꯑꯒꯦ ꯊꯥꯖ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯊꯣꯛꯂꯝꯃꯣ ꯍꯥꯏꯌꯦ ꯏꯃꯥꯅ ꯌꯨꯝꯁꯤ ꯁꯣ ꯂꯣꯟꯁꯜꯂꯝꯈꯤꯒꯦ ꯍꯥꯏꯍꯧꯕꯅꯦ ꯃꯥꯂꯪꯕ ꯍꯣꯏ ꯂꯥꯛꯆꯔꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯕꯕꯥꯒ ꯒꯥꯔꯤꯗ ꯂꯩꯔꯨꯔꯁꯤ ꯑꯕꯦꯊꯣꯏ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯕꯦꯊꯣꯏ ꯂꯥꯛꯑꯦ ꯇꯥꯃꯣ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯛꯌꯦꯛ ꯈꯨꯟꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯛꯆꯥꯡꯒꯁꯦ ꯄꯨꯇꯦꯛ ꯇꯦꯛꯑꯦꯗ ꯉꯔꯥꯡꯗꯣ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯖꯥꯠꯂꯥ ꯃꯤꯗꯤ ꯂꯥꯛꯑꯅꯤ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯣ ꯆꯠꯂꯦ ꯍꯦꯜꯂꯣ ꯊꯧꯕ ꯍꯧꯒꯠꯂꯕꯣ ꯅꯣꯏꯕꯣ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯑꯅꯤꯌꯦ ꯐꯣꯟ ꯇꯧꯔꯛꯂꯝꯃꯕꯅꯤ ꯂꯥꯛꯑꯣꯀꯣ ꯊꯝꯃꯦ ꯆꯟꯗ꯭ꯔꯣ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ ꯉꯔꯥꯡꯒꯤ ꯆꯥꯛ ꯆꯥꯗꯕꯒꯤ ꯂꯩꯔꯝꯒꯅꯤ ꯆꯖꯤꯛ ꯉꯧꯔꯨꯈꯤꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯍꯣꯏꯗꯨ ꯇꯛꯌꯦꯛ ꯈꯨꯟ ꯌꯧꯔꯛꯂꯒ ꯃꯥꯂꯪꯕ ꯏꯇꯥꯎꯗꯨꯕꯨ ꯃꯌꯨꯝꯗ ꯂꯩꯔꯤ ꯖꯥꯠꯂꯥ ꯍꯦꯛꯇ ꯌꯨꯝꯗ ꯆꯪꯂꯨꯔꯁꯤ ꯑꯕꯦꯊꯣꯏ ꯑꯗꯣ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯔꯒ ꯍꯪꯉꯨꯗꯅ ꯑꯃꯨꯛ ꯉꯥꯌꯣꯛꯁꯪꯗ ꯆꯠꯂꯝꯃꯗꯤ ꯃꯥꯂꯪꯕ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯂꯥꯡꯒꯅꯨꯀꯣ ꯍꯦꯜꯂꯣ ꯏꯇꯥꯎ ꯑꯩ ꯇꯛꯌꯦꯛ ꯈꯨꯟ ꯌꯧꯖꯔꯛꯑꯦ ꯏꯇꯥꯎꯕꯨ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕꯣ ꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯖꯔꯛꯂꯒꯦꯀꯣ ꯍꯣꯏ ꯊꯝꯖꯔꯦ ꯑꯕꯦꯊꯣꯏ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯑꯣꯌꯦ ꯏꯇꯥꯎꯗꯣ ꯌꯨꯝꯗ ꯂꯩꯔꯤꯌꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯆꯪꯂꯁꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯪꯃꯤꯟꯅꯈꯤ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯣꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯧꯕ ꯇꯣꯝꯕ ꯅꯪ ꯂꯣꯏꯔꯕꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯟꯗ꯭ꯔꯣꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯂꯣꯏꯔꯦ ꯊꯦꯡꯂꯦ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯔꯛꯄꯅꯤ ꯆꯟꯗ꯭ꯔꯣꯅ ꯂꯣꯏꯁꯤꯜꯂꯣ ꯃꯤ ꯇꯣꯝꯕ ꯏꯇꯥꯎ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈꯤ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯌꯧꯔꯛꯑꯒ ꯃꯥꯂꯪꯕ ꯍꯣꯏ ꯃꯥꯂꯪꯕ ꯌꯧꯔꯦ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯏꯆꯥꯊꯣꯏꯕꯤ ꯀꯨꯝꯂꯁꯤ ꯂꯥꯛꯑꯣ ꯌꯧꯔꯦ ꯃꯥꯂꯪꯕ ꯑꯩ ꯀꯧꯒꯦꯀꯣ ꯇꯣꯏ ꯑꯗꯨ ꯂꯩꯌꯨ ꯏꯇꯥꯎ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯇꯥꯔꯦ ꯅꯣꯏ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯏꯕꯦꯝꯃ ꯍꯣꯏꯁꯨ ꯌꯥꯎꯔꯛꯏꯅꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯌꯧꯖꯔꯛꯑꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛ ꯍꯧꯅꯔꯒ ꯂꯥꯛꯆꯔꯕꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯀꯥꯏꯗꯦ ꯏꯕꯦꯝꯃ ꯌꯥꯏꯗ ꯀꯥꯈꯠꯂꯛꯑꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯃꯥꯂꯪꯕ ꯌꯥꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯑꯅꯤꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯎꯗꯦꯅ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯑꯣꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯐꯣꯟꯗ ꯃꯥꯂꯪꯕ ꯏꯇꯥꯎ ꯑꯅꯤꯗꯤ ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯇꯨꯝ ꯂꯥꯛꯑꯦꯗꯅ ꯇꯣꯝꯕ ꯏꯇꯥꯎ ꯃꯥꯂꯪꯕ ꯍꯣꯏ ꯌꯧꯕꯤꯔꯛꯂꯝꯃꯦꯅ ꯃꯥꯂꯪꯕ ꯍꯣꯏ ꯑꯩꯈꯣꯏ ꯍꯦꯛꯇ ꯉꯟꯅ ꯂꯥꯛꯆꯔꯕꯅꯤ ꯁꯦꯜ ꯍꯦꯛꯇ ꯊꯤꯔꯒ ꯂꯥꯏ ꯇꯤꯟꯁꯨ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯆꯟꯗ꯭ꯔꯣ ꯐꯩ ꯈꯨꯔꯨꯝꯕ ꯀꯥꯏꯗꯦ ꯌꯥꯏ ꯑꯗꯨꯝ ꯃꯥꯂꯪꯕ
ꯑꯕꯦꯊꯣꯏ ꯉꯁꯥꯏꯒꯤꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ? ꯑꯕꯦꯊꯣꯏ ꯁꯤ ꯂꯩꯔꯦꯁꯦ꯫ ꯃꯥꯂꯪꯕ ꯏꯇꯥꯎꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯖꯔꯦ, ꯂꯣꯏ ꯁꯨꯔꯕꯅꯤ, ꯃꯁꯤꯡ ꯊꯤꯕꯤꯒꯗ꯭ꯔꯥ? ꯆꯟꯗ꯭ꯔꯣ ꯏꯇꯥꯎꯅ ꯊꯤꯔꯛꯑꯕꯅꯤꯅ ꯁꯨꯔꯝꯂꯅꯤ꯫ ꯌꯥꯔꯦ꯫ ꯃꯥꯂꯪꯕ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯂꯝꯗꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯂꯒ ꯂꯥꯏ ꯈꯨꯔꯝꯗꯣꯏꯅꯤ, ꯑꯗꯣ ꯏꯇꯥꯎ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯑꯃꯥꯏꯕꯤꯒꯨꯝꯕ ꯂꯩꯒꯗ꯭ꯔꯣ? ꯆꯟꯗ꯭ꯔꯣ ꯑꯣ ꯂꯩꯅꯤ ꯏꯇꯥꯎ, ꯍꯥꯟꯅ ꯂꯝ ꯅꯨꯡꯗꯣ ꯁꯦꯡꯗꯣꯛꯄ ꯍꯧꯕꯤꯔꯝꯃꯣ, ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃ ꯂꯩ, ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯏꯇꯥꯎ꯫ ꯃꯥꯂꯪꯕ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ, ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯏꯁꯨ ꯂꯥꯛꯄꯤꯔꯣ꯫ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧꯔꯦꯀꯣ꯫ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ, ꯑꯕꯦꯊꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫